Online Manipur YouTube channel aswing birba mayam pum nong pu amuka nataram noksari han batam namaru iba pawam abde tamjage kuki militant sing sana sabi amadi sangran khulda bom yawn nong mai kapsil lakhre ngasi ayu angan mapung ahum lom ta bada Imphal East ki yengang pokpi police station ki manung chan basana sabi mamang natum sing Gwaltabi Reserve Forest area da laiba kuki militant sing sana sabi khultam na bom yawn nong mai round kaya kapsil lakhre kuki militant sing na kapsil lakhiba aduda mafam aduda khulngak tuna lairiba volunteer sing na so handuna pungkai amarom nong mai kap nakhi nong mai kap na pham aduda BSF kangbu amana sharp light kablak paga loina na bom kapsil lakhi nong mai kap na aduda khulngak liba volunteer singi mai kai da asok apan yaudra su kuki militant sing dagi mai kai da misimina asok apan kaya yorom gani haina thajanari makata na ngasi nungtin pung ani ge makhairum tabada yang pokpi gi santi khongbal ga nakna leiba sangran khuldagi kuki militant sing nong mai round kaya kapsil lakhre maduda khulngak liba volunteer sing na su handuna nong mai kap nakhi sangran khun hairiba mafam asi hana mamang da mai thaduna kuki militant sing takthokraba mafam ni adubu makata na mafam aduda kuki militant sing na bunker sajinduna mitai gi khultam na nong mai kapsil lakhibani hairi aduga mathang update asna mitai ikhui gi yekna badi kuki khakta na te Assam rifle suni fesok Manipur da haukiba me hum dagi ngasi fawa satharakle mitai amsung kuki kanglup ki irang asida kuki singi asengba michang oina duna AR na mitai singi mathakta hakteng na khut thaduna misimina yaholakpa thawong asi Federal Students Organization kanglaipak fesok na haksina lawi haina phangdorakli ngasi fesok ki Public Secretary na thadorakpa seron amana hai Manipur gi yelhumi oiriba mitai ekhoi gi yeknaba kana no haibadu ngasi de nong monong gi masak senglakle maram adun ekhoi yeknaba singi mayokta maru oina AR singi mayokta maira paibe imai bel singna satharakpa thabuk thorum khuding makta fesok na sarug yagani haina phongdorak pag loinana fesok na haijening badi pandam amagi makhada amato oina punsinduna chatminnaba ekhoi chu pamjai ingkhalakliba naharun sinna mangjin thandura iramdam gi damakta paikhalakpa thabuk thorum kayada fesok na su sawgatchari haina phongdorakli aduga mathang update na Supreme Court tha asigi tram nga da EGI gi report taragani Supreme Court ngasi Editors Guild of India gi member mari gi ani suba hearing taraba matungda tha asigi tram nga da makhata ba hearing chathanaba haikibaga loinana Manipur police na makhoi mari gi mathakta paliba FIR case ka mari lena makhoi bu phadana ba Manipur state ki mahut chilaga court asida sarug yakiba Solicitor General Tushar Mehta na kangan kre ngasi state asida EGI gi member mari dagi lepkiba senior advocate Kapil Sibal amadi Syam Debal na phongto ke bada EGI gi member mari na Manipur da kanglup ani gi irang asiga mari lena na ground report amagi fact finding team oina Indian Army na hairak padagi report adu puthoki bani makata na tha asigi tram nga da hearing chathanaba Chief Justice of India DY Chandra Chundana lauthoki mathangi update na popular ningthujam dagi lofachage Manipur da oiriba phibam haibadi nongmai bomgi makhol na mentally sokhalaba satra gi khunaida angam mateng lauthokchaba oina makhoibu counseling pibiba lerik takpibana Singba aigi yumda chathajabani nongmagai atai atoppa thabuk kaya chalurba matungda nongmada angang singi damakta pung khara kaithokpa asisu tangai fadana tawdaba yadraba thaudangni aigi khulai lerik kolom marker duster amadi tamjariba mahi khara tambi takpiba intellectual property haiba asisu laibak amakan bada maruni Manipur imana yaifare haina popular ningthojam gi update ni video sing bibagi damakta mayam pum nong pu amukana thagachari